पीजरे हौखिबा नुमित निनी की मनुंगदा मणिपुर पुलिस कमांडो ना केसीपी की केडर अहुम तोंगान तोंगान मफम सिंगदगी फारे तरब न ओक्सरी हौजिक नुंगथेलगी न्यू टीवी की पाव अरिबम रेसमाना पीजरे ngarang numidang 37 AR amasung Kakching district ki commando team amana lona thingkraba lalaholo KCP ki member ni haiba mioi aima sengmaijing haibung makhung dagi fare haire akaknaba paw ama fangbadagi commando team aduna mafam adwaida thiba humba ki thabak chathabada mioi adu fabane 37 AR amasung Kakching district police ke commando team na puna sathakiba operation aduda faraba mioi adude Angom Ibo Chauba Singh, Elias Lalchaba, Elias Punsiba, Chahi Nifu Humdoi, Moirang Khoiru Laikai Dagine Haire. Police na makata na wahang pahong chathabada, mahag asi party asida ingkumza, listingani mapanda yawak kibani amade, Ukrulgi Upper Laisal Hill da ha ahumgi basic military training panglaba, mioini haiba kangmungamle haire. Nakalamromda Porompal Police Station gi Akhanaba Commando Unit Anina Nupi Constable Yauna Ngarang Thobal District ki Manung Chanba Thobal Awang Laikai gi ATM booth manakta thibu humba gi thabak chathabada hana KCP de yoram bani haiba miyam degi lone yadaba mawongda sel khaibada chenai haiba mioi ama fare haire haraba mioi adugi maming Hoirom Ratan Singh Chahi Nifu Mathoi Apokpa case Guru Singh Nongpok Laurembam Mayai Laikai Dagine Haire Mahak Thobal Bazar Romda Makhong na lakbada police na khamduna wahang pahong chatharaba matungda phabane Makhong dagi mangon dagi Samsung Colbar gi keypad yawba mobile ama Kechau dagi keypad yawba amade battery yawdaba mobile ama Airtel gi sim yawba WTech ki keypad yawba mobile ama puna mobile mari fagat pangamle haire Police na makata na wahang pahong chathabada mahag ase ingkumza listing ani tarada hana KCP yoramba mioi amani haiba khangmungamke mioi asina atopa organization amagi maming sijinaduna Thobal area da laiba lalol itik tawba mioi singdagi sel khairambani haiba khangmungamle faraba mioi adu Thobal police station da makata ba thabak laukhatnaba sinakre haire Aukiba April Anida Imphal East ki commando team amana Pangai Bazar da achat awok check tawbada lona thingraba Kanglaipak Communist Party KCP ki member ni haiba mioi ama fare hare faraba mioi adudi Toizam Bikram Elias Yai Faremba Chahi Nifu Mathoi apok pallai kidraba ti ibo hal kongpal naroibam laikai dagini hare Mahag asi ingkumza listing ani tarukta KCP de yauduna tamuda numit nifu mangani ke basic training fanglaba mioi ni haire haraba mioi adu hangyang police station da sinakre haire one rank one pension OROP asi chanabi yaroi haina Delhi gi jantar mantar da changsilakliba khongjang asibo saugatladuna ngarang lamphel da leiba Rajya Sainik Board ta Manipur gi ex servicemen singi apun mifam ama pangthokre mifam adada saruk yaraduna All Manipur ex servicemen association gi executive member S Babu na hai India laingak na ex servicemen singi pension gi matangda anoba rule semduna one rank one pension system chatna hankiba yaning daba utuna Delhi gi jantar mantar da sangshin khiba khongjang asti chaugat poina Manipur da sumifam asti pangthoktuna Chief Minister amari Governor da memorandum ama pisinba warib laukre memorandum asida OROP system asi yaningde laingak na laukiba warib handokadabani natrabadi leptana sangsilakliba khongjang asi makhata na hena akanba mawongda sangsilakpa matamda thoglakpa afafatta gi daita laingak na pugadabani haiba wafam sing palle mahak na makhata araduna hai amaromda hauzik Manipur da ex servicemen chaurakna mioi listing tara nithoi muk lei makoi gi apunba pension gi senfam lupa crore ahum lom laktuna lamdam asigi senmit londa mateng oiribane
अदुना इहौ असिदा लेंगाक असिग मरी लेनबा सिंगनसु मिरेंग चंगबियो हाइनसु फोंदोखे amadi president gi mafamda memorandum asi submit tawjanabagidamukta aikoina asigumba mifam asida media gi thuda ngokjari tasengna harabada manipurda yamdrabada 12000 ex-servicemen lei masina yamdrabada tha amada 30000 mapan gi paisa manipurda seltuna manipur gi economic system da yamna chawraba akoi gi dongchaba manipur amma piri aduna aihangna media gi thuda Manipur की all सर्विस की तरफ तकी अखोई मकोक ओइना पुगिरिबा चीफ मिनिस्टर गवर्नर सिंहना अखोई ngasi की तौरिबा सुंबा धरना असिदा मतेंग पांगबियु सपोर्ट तौबियु हाइबा वफम अंदरगा कुंथ्रामथोई सुबा ऑल मणिपुर ड्रामा फेस्टिवल ngarang मणिपुर स्टेट कला एकेडमी के गोल्डन जुबिली के मरी लेनना पैलेस कंपाउंड लैबा महाराजा चंद्रकीर्ति ऑडिटोरियम हॉल हौदोख्रे ngarang हौदुना थासी की तरामथोई फौबा चथगदबा फेस्टिवल असिदा हियांगलम एसटी की एमएलए डॉक्टर युमनम राधेश्याम मणिपुर स्टेट कला एकेडमी की एवार्डी एल ब्रजमोहन सु सरुक्याखे थौरम अदुग मरी लेनना युमनम राधेश्याम नहाय मणिपुर स्टेट कला एकेडमी ना सिनबा मणिपुर पुंबगी ड्रामा संगदमनबा सिना मणिपुर की फेस्टिवल दा कमन प्लेटफॉर्म अमा पीबंगम लगनी लोइनना प्लेटफॉर्म असिना मणिपुर की कल्चरल एंड हेरिटेज अमा चौखट हनबदा अचौबा थौदांग अमा लौगनी मणिपुर की थिएटर असि नोंमा नोंमागी मपांगल सोंथना लैरकपा मतम फंगलकले लोइनना फेस्टिवल असि चाही खुदिंग की लेपतना पांगथोकपा ngamba ओइरसुन हाइना फोंदोखे फेस्टिवल सिना पीगदल कानाबदुगी अरुमबदु येंगागा इनी मीन्स तौदन सही खुदिंग पांगथोकपा ngamnaba मणिपुर स्टेट कला एकेडमी की सोलिबा मयाम से कल्चरल पॉलिसी की वालिबा मयाम से फंडिंग की वालिबा मयाम से ngasi अदुगा मणिपुर की परफॉर्मिंग आर्ट्स थिएटर ना सिधरेबा मयाम से ngasi की फगतबा हिंगनबा मतम चाना खनबा स्टेक होल्डर खुदिबकना सरुक आमिनरगा मतम हौद्रिङैदा हेंदोक्त्रिङैदा खै वाखल तामिनसी मगम पुसेल तिन वारी सानरगा तौबा याबा मतें पांगरगा थिएटर मतमदा लेरंबा जंगजंग लाबो थिएटर जो पांग ओइरबो हनबदा अखोई पुना सरुक आमिनसी हको अपुमसे थमजबो लरना स्टेट कला एकेडमी सिंबिरेबा तकि कुंथ्रामदो सब ऑल मणिपुर ड्रामा फेस्टिवल माय पापा फेस्टिवल मा ओइरसुनु हाइदे ईश्वर खुरमजरगा मयामदि विदाय लेजगे जय हिंद अरोइबदा मरोइबा पाउ हना पिजरे हौखिबा नुमित निनी की मनुंगदा मणिपुर पुलिस कमांडो ना केएसटीपी के केडर अहुम तोंगन तोंगन मफम सिंगदगी फारे हौजिकी ओइनादि मतंग असिदा न्यू टीवी ने पीबे पाउ लोइसिनजरे मिटेंग ताबिरिबा पुनमकपु अमुका हना इकाय खुनबु उसरे।